Jiribam Tamenglong Lambi Paringe Sani Thakur Mandir Manakta Lairiba Makhabasti the Laiba MS Vision Nang Mairakpamda HDD Machin ge operator Oina Tabaktoba Shimi Ama Kuki Militant Singna ba Kutlimatic Chan Paiba Mio Karana Fazin Kre Hairi Thadok asi tha sigi mangagi nongalam dai pung tarani thoi makhairom tabada thokibani hairi Fazin Kraba Sinmi adu chahi kontra humdoi shuraba West Bengal ge Kuch Bihar gi manung chana laiba Kalamati dage Sudhir Chandra Brahman ge machanupa Vishnu Brahman kawi hairi Thadok adugi matangda press na fangba pawgi matung ina Kuki Militant Singna ba Singna Makhabasti da Lairiba work site da Changlaktuna Namfu Hafuda Makoi Buthabak Subada Sizinaba Tata DI registration number AS11DC 9301 da Choto Bekra Rom da Thadanaba Khanghalakhi Madugi Matung ina kilometer manga rom Thauraba Matung Khamhanduna Vishnu Brahman bo Fazinduna Thamhauraga Lupa Lakh Tara Mangagi demand galoinana Ataibuna Thadorakibani hairi Madugi Matung mobile number 7896795168 tagi Vishnu Brahman ki West Bengal da laiba Manau Nupa ki mobile number da send from Pidrabadi afaba oiroi haina khanghalakhi hairi